Parliament House Manakta Barricade tear gas Kappa Amasung Licheina Kanthabagi Thoudokna THANKHRE. Climate social activist Sonam Wangchukna Union Education Minister Dharmendra Pradhan resign Taugadabani Haiba Yauna Tongan demand sing takshiladuna Chara Henbaki Kongjang Changshilakhabasu Delhi High Court na piba direction amagi matung ina police na faraga namduna hospital da layang kraba matungda mahaki Kongjangbu Saugalakliba Kokro Janta Party na Jantar Mantada Makata na Kongjang Changshilakpaga Iroinena Ngasidagi Haukiba Parliament ki nongju mifam tamna party asigi maikaidagi chalo sanksad haiba khongcha chatuna thomjinaba honarapadagi Delhi police na parliament ki akoibada masing yamlaba barricade na wai chaiduna khazin khibaga loinana tear gas cell sing kaptuna khongjang noi sing THANKHRE amasung miyoi kaya Licheina Kanthabagi Thoudokna THANKHRE Kokro Janta Party ki ngasigi khongchalasi changshindringagi mangoinana Delhi police ta ayaba pibinaba haizarubada piraktabadagi namfuda chalo sangsad ki makhada high security zone oriba parliament ki akoibada ngak sheliba sing namthektuna changshinana ba honarakibani party asigi khongjingloi singna khongchalasigi damakta Jantar Mantar sem sharakpadagi hauna makhoiga police ka gi marakta akanba mongda mungnaki khongjingloi singna parliament ki akoibada leiriba high security zone thamba barricade sing namkhaiduna changshilakpadagi police personnel singa hena chauna mukna rakhi masida police personnel kara asok apan yauki khongjingloi singi khongfam handoktabadagi police na CJP gi founder Avijit Divkebu Jantar Mantar fazinduna thamki thawongasina amuka hena khoishauna halaba khongjingloi sing Jantar Mantar khakta natana New Delhi gi Constitution Club Rail Bhavan Sastri Bhavan Tamna manak yauna masing yamlaba khongjingloi singna Central Delhi gi mafam pumnamak pik thanki khongjingloi singna Sastri Bhavan yaushilakpada security force na makhoibu tankhaina ba tear gas cell sing kapki Delhi police ki maikaidagi parliament ka mayuknana leiriba Rail Bhavan yauna high security zone consiliba mafam singda masing yamlaba security personnel sing sijanaki Constitution Club Manakasu Nakalani ki marakta khutthoknarapadagi security personnel singna tear gas cell sing khakta natana khongjingloi singbu Licheina fuba haurakhi security personnel singi maikaidagi fu chaibagi thongasi chatharaklaba fawada parliament ka nagnana leiriba RBI tamna khongjingloi singna kholau sing lauraduna changshilakhi security ki maikaidagi hariba mafam sing asidagi akoibada Brazil anti-riot vehicle sing water cannon sing sijanabada natana maruiba mafam singda rapid response team gi khulai paiba lanmi fawba sijanaki Delhi metro tongduna mafam asi tamna lakiba miyoi sing athingba thamki matam kharagi oina Delhi metro gi gate sing lon sinki khongjingloi singna education minister Dharmendra Pradhan resign tawbaga loinana pangthokiba NEET UG examination da chathakiba aranba thawongda chenaba sing chairak pigidabani haiki Ngasigi khongjang asi thingnabagi damak Delhi police yauna New Delhi district ta paramilitary personnel singa punna personnel lising manga hena deploy tawki masigi madakta nupi personnel yauna Central Armed Police Force Battalion kun manga henbagi personnel singsu deploy tawki khongjang asi jangshilaba matungda Kokro Janta Party gi luchingba singna center gi maikaidagi makhoiga wari sanarasi haiba ayaba pirakle haina phongdoraklaba matungda party asigi mihut kangbu amana Health Minister JB Naddaga unaduna memorandum ama pishinkri Wakachirol asida Sonam Wangchukpo hospital asidagi thadokadabani haiba yauna Education Minister Dharmendra Pradhan lokthokpaga loinana NEET exam da paper leak oikraba matungda suicide tawduna sijakraba aspirants singi imungda lupa crore amamangi compensation pinana ba takshinkri hairi Amaromda chara henbagi khongjang changshilakpadagi police ta faduna hospitalized tawriba Sonam Wangchukna mahaki freedom of movement speech amasung communication pumnamak athingba thamle haidana phongdorakri karigumba lengakna leibak asigi education system da soiriba sing asigi tekchak pugani hairabadi mahakna matam kakkana chatharakliba chara henbagi khongjang lepkani aduga education system gi matangda ngasidagi hauraga Parliament ki nongjo mifamda political leaders singna issue asi pukhatkani hairabadi mahagi khongjang handokani hainasu phongdorakri